ngasi April ki tang 35 numidang waram da phone khiba pawnil phone pauche de gila khocharaga Manipur Circle News ki maikai de myam ta pautam jage bot naksilakpa ga loinana nongmai kapsin bagi thodok su kongsilakli pathok chage tamina se Hayeng Ayuk tagi hauduna pangthok da ruiba 35 suba Lok Sabha election asigidamakta pung kun mari phajilaktraba matam asida Congress ki mathakta masak khangdaba khulai paiba singna nongmai kapsin duna landa bagi thodok sing lepa leitana thokli ayuk pung tara makhai rom tarakpa matam da so Impal East District ki manung sanba khurai tinsit road siras leikai da leiba hana jila parisat ki member oiramba hojikna Congress ki worker oiriba mioi amagi mayum da so sakhang da khulai paiba mioi singna nongmai kapsin duna ki han khanghalam le hairi thodok asigi matang da pau se asina phangba pau gi matung inna khurai tinsit road siras leikai da leiba athok pam okendro ko ba mioi amagi mayum da sakhang da singna nongmai round ahum mari kapsin duna kihan khangalam khibani hairi hairiba thodok aduda mioi amata aso apan yaw khibadi leite hojik phawbagi oina kanana kari maramgi damakta nongmai adu kapsilam libano haiba sap sana khangba ngamdrabasu athokpam ogendro Congress ki worker oibana maram oiraga lakadori batara nipan sub Lok Sabha mikhala sida mari leinana sakhangdaba sing aduna Congress ki vote khomi haiduna kapsilamba oiramba yai haina imung manunggi mioi singna phongdorakli makhataba pau sichu pauni kon pauche de kilo khachari Hayeng Ayuk pung 8 tagi nungthil pung mari faoba inner Manipur parliamentary election ge vote thadanaragani pathok chage taminasi 35 suba Lok Sabha mikhal disingani kunmari ki ahan matangka ki vote Hayeng Ayuk pung 8 tagi hauduna nungthil pung mari faoba thadanaba sem saba pumnamak loire amadi election asida mathau tawgadaba official sing masa masa ki polling booth sing da thungkhre hairi ahan matangka ki mikhal pangthoka doriba inner Manipur parliamentary constituency kunthani thoi asida mirep tarukna lamba thengnari mirep sing adudi INC gi Dr. Angomsa Bimol akoijam BJP gi Thaunaujam Basant Kumar RPI athawali gi Mayasor Thaunaujam independent mirep morang them tomtom sana nungsaba independent gi mirep RK Somarendro Kaiku amasung independent mirep Colonel Haurungbam Saratni hairi mikhal pangthoka doriba inner Manipur parliamentary constituency gi assembly segment kuntrani thoi adudi khunrakpam haingang khurai khetrigau thongju kairau andro lamlai thangmaiban uripok sagolban kasam thong singjamai ya school wangkhai sekmai lamsang konthaujam patsoi langthawal nauria pakhang lakpa wangoi mayang Imphal Nambol Enam Bisnupur Moirang Thongju Kumbi Lilong Thobal amasung wangkhemni Hayeng Ayuk tagi hauduna pangthoka doriba election asigidamakta mathau tawgadaba official sing district singi district electoral officer singna lamthaduna election asi kanglon sumna myam hupna saruk yaminaduna asoi ngam yaudana pangthoknabasu paujel pirakli Amaromda April 18 dagi ani suba tangka chemical asida mikhal pangthoka doriba outer Manipur parliamentary constituency gi manung sanba assembly segment 35 adudi hairok wangjing tentha khangabok wabgai kaksing hyanglam sugnu sandel saikul kangpokpi saitu henglep surachanpur saikot amadi singhatni hairiba ani suba tangka chemical asida mirep oiriba singna INC gi Alfred Kangam S. Arthur NPF ki K. Timothy Zimik Independent ki mirep Ellison Abon Mai amasung S. Khojoni